मियोय अमा गाड़ी न तकपद सिरे थौदोक अदुद चेनरिबा गाड़ी मसक खंग मौद्रे पाव सनुन बिजरे मियोय अमा गाड़ी न तकपद सिरे थौदोक अदुद चेनरिबा गाड़ी मसक खंग मौद्रे थौदोक सिंग असे पुंग मरी मखारोम ताबा मतमदा मोइरांग पुलिस स्टेशन के मनुंग चनबा ngang amadi thanma pokpi ani gi lonaba tidim lambi da thokibani karamba gari na mahak putaklam no haiba chap chaba khang mangamdri mahaki makok ki sarukta gari aduna takkiba oiramgani haina miyamna thajanari asi baksang adu ngasi ayuk walking chatpa miyoi singna thengnarakibani laikidraba miyoi adu masak maming khang mangamdri miyoi adugi yet ki pambomda danger mark ama yekpuga loinana chanchan haina thai हाइरब मियोय सी मसक ममिंग खंगदोकनबगी दबा क्रिम्स की मोक थमख्रे मोइरांग पुलिसना मसिगी मतंग केस मनलकुटख्रे क्राइम अगेंस्ट विमेन्स एंड द कस्टमरी practices in Manipur haiba hiramda women action for development wat na sinduna nomagi oiba kanane na bami pamama Manipur press club ta pangthokre thormaduda wat ki secretary Sobita Mongsatabam economics Dr Singlen Maisnam amari advocate Sibananda Sarmana chimbami oikyana sarga ki thormaduda Sobita Mongsatabam na Manipur da nupi angang gi mayok ta chataba crime kya police na mapung phana thigataba Madam Chana Charles Tagataba Madi Miam Kangdana Luisin Kibedagi Maraleva Muikia Miam Marata Lady Basi Kudung Tiningaini Hiramasida Police Samadi Mari Lenaba authorities Nasu Peting Chamawali Tangai Padrabadi Ekamadi rules in power Samdoko Madamoire Haiki. 40 plus 3 ko handa tahida hujik August of the 3 si extra karukhak leyeba moi si kiba moi ingagu leitaba lailaba usanaitaba matam mangba law jagani kai bisa danu yesa to ibra chak thanaba chakhau thanabu hona doribra case hoina chatoribra amar apna police station singda noina case satagadi matam yan sang na chanu pise lesabi oibiar roi aduna noi case pamra compensation pamra hana mo negotiate tawse police station su yawe boti Miam Giluchingba Hizam Irawat ki Chamakun Subamapo Kumon Thoranga Mari Lenana Irawat Celebration Committee Manipur na Sinduna Nasi Irawat Amasung Left Movement in Manipur Haiba Hiramda Seminar Mapang Thokre Manipur Press Club Pang Thopa Seminar Haudokpa ki Torumda CPI ki Deputy Secretary Laisangthem Thoiden Laistam Sotin Kumar Secretariat Member Langol Iboyama Amadi Athokpam Lala na Chingba Miuikyana Surgaki Dr. Lokendra Arambamna, moderator of the Pangtokiba seminar Aduda Irabot and a communist armed struggle in Manipur Haiba Hiramda Lango Iboyama Amadi Prospect and Problems of Left Movement in Manipur Haiba Hiramda Dr. Singlen Mestamna seminar Patoki Manipurda Manaba Kunai Purukna Bohonavada Irabona Laurum Kiba Thodang Kya Laistam Sotin Kumarna Singtaki Ayah pada itu kongsi pun ning tabah Bharat dan ning tabah Manipur. Foreign autonomy power ni state. Betul hidup kita bang maluba, aduba, mampu dah Bharat sekarang ning tabah Bharat aduba ekor defense, currency, perdagangan, ahun mesti paragat. Ada ini aduba ekor state. Sudah full responsibility. Pada bagai apa? Purna dapat sesuatu makada lagi kita. Higher level period, straight up to the Harut Palaiba, Palakatoriba, Saka, the Maruina, Harut Sutalaga, Shinjao, Magnity, Makar, Delhi, the blood control over Saka, Sadai, Ningi, Adu, human. Irabu Amarom da Samak Kunsuba, Jananeta, Rabbing Sing Torum Narang, Lamboy Konang Kong the Laiba, Imoinu Sanglen Dasu, Pangtokre, Tormaduda, Comrade. Konthozum Ibomcha, Comrade Wangkem Jarmo, Tongam Chandrabir, Irabut Celebration Committee Manipur Secretary L. Sotin Kumar, CPI Manipur State Council Deputy Secretary L. Thoiden, Hanagi State Secretary Lango Iboyana Yauna, Comrade Kiana Sargaki. Pau Maritana, 10 break ma, Tawise. Oza, pain relief ointment
ख्वांग नाबा कोक चिकपा तांग चिकपा खू नाबा सिंबदा सिनबा यारबा लिपसाप ग्रुपना पुथोक सबा औजा मसी अवांग नोंपोकी अहानबा TMT bars industry ni industry asi 1993 ki December thada linkhatchakibani saiji TMT bars asi German technology na sajabani saiji TMT bars asi awang nungpoki ising sitka yamna chanai aikhoina yum sajabada TMT bars asi sizinajai saiji TMT bars sengba sagatpa khudingmak aikhoi gi marup Irudio Coaching Institute behind Bigger Hotel Wahingbam Laikai admission open for CBSE SA2 coaching classes for class 9-10 from 6 October 2016. Second foundation course for CBSE class 12 science from 15th September. Hakchangi labor sorakpadagi producing attaba hakchang choktarba tumba chaba yaraktaba khong hamba nungairaktaba singidamak amatta ngairaba upaidi Jolib Syrup amasung Jolib capsule bu changnina sinabiyo. Break matung na mayam utara nuksari. Takel Industrial State Labor Silver Due Package Drinking Water puthok liba Loktang Industries ki provider Manohar Mayum Git Chandra Sarmana Industry Gilamda sahi kunsha mangarom thabak torkiba sibu sakhangduna Senai de Leba Diziba Theological Open University na honorary doctorate degree pinanaba khalakle hariba maki honorary doctorate degree asi lakliba October ki tang tarada Chennai da pangthokadaba thorum amada khusinnagani hari Koirengai water supply plant dagi sing mathakta leiriba ising thamnaba reservoir phawada tingliba ising puriba pipeline ge Encore block ama satkiba tang ni panda kairakpadagi ising piba yadre senjin sajinba matam khara changgadabana Koirengai bazar Nepali basti Koirengai Luang Sangbam Khabam Lamkhai amadi Mantri Pukri ki area singa ising piba ngamkiroi haina subdivision Ningthem Pukri maintenance number 2 PICD Manipur ki assistant engineer na khangalakli Tawal district ki oina ngasi September ki tang 18 dagi tang 10 phawa ayu ki pung 9 dagi nungthil ki pung 3 phawa physical efficiency test Manipur training college pangaida pangthokani haina DPC ki chairman K Jentana thadrok cherolamana khangalakli Edul Johaga Mari Lenana Yaima Elise Susil Jo Kauba BJP ki Maru Eva Thodang Loriba Miyoi Amana Kurai Kendra ki polling station Tarukta Kudol Pot Pikre Numit Asana Lakpada Nungsi Sanana Ikoi Puna Leminasi Haina Magna Fongorakli Sida Puna Nasi Moi Festival Malakanda Puna Nungsi Sanana Himina Midota Dharma Mabu religion Amana Ichatobo Utpoina Hoina Sichabani Avana Makogi Makogi Dharma da Makogi religions da Faidigi Hayang in Michida Hoyi Itkin Michida Hoyi Duato Wana Shoda Mafu the Nijava play Adu Nijabu da Apona so Ahoyi Sir Yobio make the Ichinao Singi Amasung Kendra Sigida Tariba Ichinao Miami so Yobio and Highboyna Jimbo in the Chalaga Mayam Lions and the Lions Club of Imphal amadi Lions Club of Itaro in Sinduna Tisus Degi Thoram Lions Service Center Airport Road Sangai Pro Pangthokre Tabakti Potharaba Oja Manga Kangatuna Mana Pidun Ikai Kunabu Ke Thoramaduda Lions Service Center gi President Yumnam Manglemna Thoromusi Lions Service Center gi chahi kudigi pangthokuna lakpa thorom gi manungchana chathabani haiki September ki tarik 18 sida koi Oja Manga ka khangataduna koi Lions Club Lion Fraternity na haitara Lions Club International gi makhada lingse club koi singchina Wazagi nimithopa Wazagi research day sida akoi Wazame amsi akoi na khangatarga kai kunba chei Amaromda Lions Club of Nambol na Sinduna ahal oiraba Oza Anida Teachers Day ga mari lena achamba khudol piduna ikai kunba utpagi thoromama Lions Club ki General Secretary Dr. P Sanatumba gi yumda pangthokre thoromaduda Lions Club of Nambol ki President Lions Dr. K.S. Iboyaima T.S. Gauri Singh amadi Tol Pisang na maruwe ba miyos no surga ki General Secretary P Sana Jawbana miyam gi phanaba amadi afaba thabak kya hingminari ba aikhoina angamba mating pangna gadabani haiki Sembirapa sabirapa moja singbusu nixing de boina makol pibiba ekoida saugiramata angi in recognition of the contribution made by this honorable group of
the people in the community ado makoi ki dam tai koina kali makha khatang dam jaba kitan dan ai koina ningsing je boina makoi kai kuna je boina masi ado ba teachers celebration si pangtok si ai to ko to bari Manipur Pradesh Congress Committee ki Vice Chairman Thoksom Danabi Lakadar Bataramathu Suba Assembly Mikulda Nauria Pakang Lapa Kendra da Mirep Oiragani Haina Kendra Sigi Election Committee na Sinduna Pangtok Pathorumda Lautukre Kwakaitel Heno Kongnem Bita Leba Danabi gi Jumda Pangtok Pathorumaduda Miyamna Danabibu Sogut Pahaini Yanaki Thorunga Madi Lenana Danabi na Haikibada Hiram Kudimakta Sotaraba Kendra Ama Oirakpadagi Tangai Fadana Miyamgi Apama Tabaksing Tunganaba Mirep Oina Thorpani Haiki Nupi sing ya pada kita makta pipi rakwa sentang sing mahar kata itu thambik re. Orang lagi kita makta lambi thong kita makta sembi rakwa sempam sing mana kata itu sin. Loina na thak na bai sing nauria kendra da bipung kendra simat pahung kita makta phangmagam de Manipur ki isu bi mathang di mana platform da lepaga microphone da media da khabar da hanna lawi nauria pahung na ko kendra ki manung sida natana Manipur ki MLA hupuji ki manung da chu Manipur ki amka thawai thaba ngamba MLA yauri adoi taragati ma thawai tharo kanai da mana thawai thari ngasi ba ma kai deuri bike what he has been doing for the constituency as well for Manipur. I want to raise this question to Mr. Anand. BJP Kisan Morcha ki Vice President N Itumba Mitaina ngasi Yai Farok Maring Village da Church ki luchingba singaloinana miyamda sini yenthokre Church leader is Kochinna lakliba mikhalda BJP ki ticket phangba mioida sogutkani haiki function si yam harau joi maramdi akoi social worker ma oiriba akoi yamba itumba sina akoi khunja sigidamta magi angamba mateng pangbiba sigidamta su magi mathakta isona bor pipi oisno aduga akoi gi aripadi khunla sigi aripadi akoi kairau kendra sida akoi BJP gi ticket ek phangba amada akoi lepminna gani haiba akoi kendra sigi akoi khunna sigi koina akoi mana leptuna lejai haiba se kamningi Iba imoinu thogal thosil kanglukna chahi kudingi haikru hidong baga mari lenena September ki tang 3 da lamlai ki salam pata pakthokpa hiang tanabada season nanaba hi ani BJP ki maru ba thopu ba mioi ama oiba mongjam porei han ba ko ba mioi amana kudol tamkre thoromaduda thosil kangluk ki advisor is gambir singana khongdo ki bada leptana chatharakpana handaki chahi asi tharaga marirak subo oina pangthokadaba hiang tanabada Pana tarani thoina subyagani sahi khudingi hi wairaga season naramba adu hanak sahi dagide hanagumna hi waibagi awaba mayok nararoi haiki hi singa akoigi iramda masigi yam maruiba masak naraba social worker mongjam pare hanba BJP ki executive member ina akoida hi si mateng panggrepani sahi khudingi di akoi hi si lilong chajing Pawala sangi tonga tonga lagi waira ke sini dami oda hojiki adu kumba jiwa bagi awa badu ko kare Tata Trust na sinduna Germany da chahi taruk mahi masing tamba yauna football training tawna bagi damata khangalaba malum tuliyai madigi chahi 16 khakta ngairiba ningthaujam Vidyanandabu harau tiamna opagaloinana sel amadi khudol putpiduna puning thugutkhre malum tuliyai ma ibudau pakhangba Lai Seba Committee amadi Youth Welfare Club Malona Sinduna Ibudo Pakang Sanglen the Pang Topator Maduda Lamdam Adong Mio Kiana Serbia K. Muslim Singi saying Labakumai Idul Juha Pang Tokatavana Laki Batang Tarahum Duida Kanagumba Club Organization Amatana Banamadi General Strike to Bidanaba Amadi Makal Kudimaki Parika Marile Nabasina Pang Tok Bidanaba Pangal Student Manipurna Apil Tobagaloinana Kumai Asigamari Lenana Manipur Miamba Yai Proposal Pidakli Wangu Terakong Gram Panchayat ki manung dalaiba Akasoi Marin Hairaga Kangaba Hautak Akasoi Taba Kilometer Marirom Sangba Kong Asi Wangu Gram Panchayat ki Pradhan Potsangbam Bale Sona Teng Thokre Sahi Kudingi Nungzu Thamatam da Ising Ichaugi Awaba Mayok Naramba du Kong Asi Teng Thoklabadina Lawi Miyamna Ising Ichaugi Awaba Mayok Nararoi Haiki Kong Teng Thoiba Mapamasi Hautak Lakon gi Yamna Maru Oiba Akasoi Hairaba Marina Duni Hairiba Kong Asina Hautuk lakon ge laukari satet jauji sing mayung nari bai bi laukari sahum samri asi paulo am daida ek sing ek tum jilak tuna paulo koda skumatik praja sing waba
adubu mayam degi praja gi mateng lawraga koina mayam ga khanaraga koi wong tera kongra panchayat ki paran namadi member sing tanaraga hojai koi hariba kong asi wong phauda hoji kilometer manga gi sangni adubu je koina tiang dori mapamasi hakta hariba lokon asi dagina akaso hariba lokon mapamasi ba kilometer ahung gi sangni ahu masi koi hoji kanna temai adubu Asia की ख्वाइदगी लीडर टूर्नामेंट नमो ओरिबा डुरान कप की चामा कुनिपान सुबह एडिशन की फाइनल मैच नसी न्यू दिल्ली की अंबेडकर स्टेडियम दा पांगथुलगने नेरोका एफसी अमदी आर्मी ग्रीन अनिना फाइनल मैच सानरगने नसी नुंगचिल पुंग मंगादा सानगदोबा फाइनल मैच असी डीडी स्पोर्ट्स ना लाइव टेलीकास्ट तौदुना मियाम उहनगदोरी फाइनल मैच असी येंगनबगी दमकता दिल्ली की तुंगान मफम सिंग दा लेरिबा मणिपुरी सिंग बस तरुकता पुथोक पुसिन तौगदोरी पनबयाई डुरान कप असिदा पुल ए दा टीम तरेट लेबगी मनुंगदा आर्मी ग्रीन ना फाइनल चंगलखिबने पुल बी दा टीम तरुकना सानबगी मनुंगदा नेरोका एफसी माई पाक्तुना फाइनल चंगलखिबने अरोबदा मरु पाउ अमुखन पिजरे मियोय अमा गाड़ी न तकदा सिरे थौदोक अदु जेनरिबा गाड़ी मसखम माउद्रे ISTV पाउ में तादरे बचन को मुखाना